Hauji ahanbada ngasigi maruoiba pausing. NSNIM na akan ba mawong dakilakpabu chapsa na mayok na gani haina Jelangrong gi apun balup na warip daw kray. Manipur gi organic oina putok pa kihom ngasidagi aeroplane da mapal da thadok pa hore. Amadi thang tagi oza longdrabadi ki marks na akan ba khongjang changsilagani hairi. Khurumjare ISTV pawming tabirba singutaram nokchare hauji mapung iba paw Jelangrong furupta yauriba furup sing tongan tongana sakhangani haibagi matangda NSNIM na akan ba mawongda kihalakpabu sabsana mayok nagani haina Jelangrong gi apun balup na warip daw kre ngasi Manipur Press Club ta Jelangrong singi Assam Manipur amasung Nagaland gi tongan ba lup singna saruk yaduna pangthokiba pawgi mifam amada saruk yakhiba Jelangrong Youth Front ki President Titus Kamaina India की Constitution की मखादा Jelangrong सिंबु जेमई रोंगमई अमदी लियांगमई न चिंगबा तोंगान खाइदोक्तुना सखंगनी हाइरिबसी NSNIM की वाखलोल ग तायोनबनी India की हिस्ट्री ग समनदे हाइदुना नागा सिंगी यूनिक हिस्ट्री हाइबा अदु मतांग सिवाइदा कदाइदा चटखरबगी हंके Jelangrong बाउडी की प्रेसिडेंट अथवान अबोनमईना Jelangrong मुथतकनी अमदी तोंगान बा फुरुप ओइना सखंगनी हाइबा असिदा लेबलुबगीदमक NSNIM गी तोंगान बा लेवल द लैबा बॉडी सिंगना अकन बा मोंग द केलखे केलकपादुना मरम ओइरगा इंडिया गी होम मिनिस्टर दा फिबम अदु थेंखांग अनिरक्ता खंगनदुना ngak senbina ba haijake होम मिनिस्टर की माइकेदगी सीज फायर मॉनिटरिंग ग्रुप ता थादरक्तुना खननबा खंगलक्लबसु NSNIM गी लुचिंगबा सिंगना अकन बा एक्शन लौननबा आइबा चेरोल थोखरे State tongana khundarabsu phuruk ki maming hong bachanade maramasina Jelangrong oina legani masida thorakpa khudingmak Jelangrong lupsingna sab chana mayok nagani mi lising gi mathakta sirabasu mayok nanana bagidamak kathoknaba sem sare haike handak 2018 da March 23 da mokhoi gi so call tatar ho haiba kangmuna akhoi Jelangrong sin nokhoi si pongthu thugaire tongan mani noi si family amat oina leba yaro haiba moi disan loba adu akhoi da hairak padi ge akhoi na no Jelangrong gi family affairs na noi na thau ta de noi gi duty na te noi ma thau ta de tongan ge har su akhoi gi family affairs akhoi disan log dabni tongan loi har ga su akhoi gi family affairs ni April date 30 gi manung da noi gi atatra ho decision je review taw haina akhoi na pb ba adu review taw muhota mokhoi na haibu indre mokhoi na pamde NSNIM na pamdi na pham lepol lep haibu moi na haibu du phat pamba akhoi na habna NSNIM khakta ne te na underground office se nagada tramung leina du tramung na Jelangrong gi si moi na wayel le tari akhoi karam taw toriba mokhoi ka akhoi challenge house lete mokhoi ki NSNIM na taliba NSNIM gi naga issue da akhoi stumbling karis disturbance karis pide mokhoi detect chate anti national ni han hari bise karam du no underground office man na civil organization bu anti national haiba yaba mokhoi de kari authority le Jelangrong peoples are ready to face any eventuality. Thousands and thousands of Jelangrong youngsters, Jelangrong intellectual leaders, and then youth sing ready to sacrifice. Ekoi si eliminate orga NSNIM ki pandam phangadabani have labor have question ni ma. Aduga ekoi pobusi NSNIM na hadning edi property na tedna. Manipur gi kihom ngasidagi ihan hanbo oina aeroplane da mapal da thadok pa hore Manipur Organic Mission Agency Momana New Delhi da based toba NE Agro Products Gurgaon ga MOU sign tawnakhibagi matungina kihom metric ton ama thaba hokibani tagat tekpa organic amasung chemical free oiba queen amasung Q makhal gi kihom singni hauze organic kihom thaba mioi chatuk romna hectare chatuk rom da ahan ba tangka ki oina kihom puthokpani mission asigani suba tangkakta kihom hectare lising amada organic oina puthokadawri Horticulture and Soil Conservation Minister T. Shyam Kumar na Maki Office ta pangthokpa paugi mifam amada ngasi ihan hanbo oina organic kihom metric ton ama Delhi da thakiba se department amasung state asigi organic farmers singi anobo nimit amane organic farmers singbu pokling thawgaladuna hen na kanna thabak suduna ahen ba kihom puthokna ba appeal tawke kihom asi nimit khudingi pinana ba su honagani Manipur da kihom thariba maru oina ngarian andro thayong waithau chiru kangchup khoksabung amadi bunglon gi longmi singda kanaba piragani haike malengi kaithen jingda yahunaba amadi longmi jingi economy semelon phanagi panamda kanna honal kwadugi makhada yalan moina
ꯑꯁꯤꯗꯒꯤ ꯌꯥꯂꯤꯞ ꯇꯧꯕ ꯍꯧꯕꯁꯤꯅ ꯃꯅꯤꯄꯨꯔꯒꯤ ꯐꯥꯔꯃꯥꯁꯤꯡꯗ ꯑꯅꯧꯕ ꯃꯤꯀꯞ ꯊꯣꯛꯄ ꯅꯨꯃꯤꯠ ꯑꯃ ꯍꯧꯔꯦ ꯍꯥꯏꯗꯨꯅ ꯑꯩ ꯃꯦꯗꯤꯌꯥꯒꯤ ꯈꯨꯠꯊꯥꯡꯗ ꯃꯅꯤꯄꯨꯔꯒꯤ ꯄ꯭ꯔꯖꯥꯁꯤꯡꯗ ꯄꯨꯛꯅꯤꯡ ꯍꯟꯊꯕ ꯂꯩꯇꯅ ꯁꯨꯕ ꯅꯣꯝꯕꯗ ꯑꯃꯗꯤ ꯑꯩꯈꯣꯏꯅ ꯊꯥꯖꯔꯤꯕ ꯃꯍꯩ ꯃꯔꯣꯡꯁꯤꯡ ꯃꯌꯥꯝꯁꯤꯡ ꯑꯗꯨ ꯑꯣꯔꯒꯥꯅꯤꯛ ꯑꯣꯏꯕ ꯍꯥꯏꯕꯗꯤ ꯈꯨꯠꯁꯦꯝ ꯌꯥꯎꯗꯕ ꯑꯥꯔꯇꯤꯐꯤꯁꯤꯌꯦꯜ ꯌꯥꯎꯗꯕ ꯆꯨꯝꯅꯒꯤ ꯑꯁꯦꯡꯕ ꯑꯩꯈꯣꯏ ꯃꯇꯝꯁꯤꯒꯤ ꯂꯩꯍꯥꯎꯁꯤꯗ ꯆꯥꯅꯕ ꯄꯣꯠ ꯃꯌꯥꯝꯁꯤꯡ ꯄꯨꯊꯣꯛꯑꯒ ꯃꯅꯤꯄꯨꯔꯒꯤ ꯁꯛꯇꯝ ꯀꯜꯆꯔ ꯑꯃꯗꯤ ꯃꯅꯤꯄꯨꯔꯒꯤ ꯐꯪꯉꯤꯕ ꯇꯣꯉꯥꯟꯕ ꯇꯦꯁ ꯃꯈꯜ ꯑꯁꯤ ꯃꯥꯂꯦꯝꯒꯤ ꯂꯩꯄꯥꯛ ꯀꯌꯥꯗ ꯌꯧꯍꯟꯗꯨꯅ ꯑꯃꯗꯤ ꯍꯦꯟꯅ ꯂꯝꯗꯝ ꯁꯛ ꯈꯪꯅꯕꯒꯤ ꯄꯥꯟꯗꯝꯗ ꯑꯩꯈꯣꯏꯅ ꯃꯦꯗꯤꯌꯥꯒꯤ ꯈꯨꯠꯊꯥꯡꯗ ꯃꯅꯤꯄꯨꯔ ꯄ꯭ꯔꯖꯥꯗ ꯑꯄꯤꯜ ꯇꯧꯏ ꯃꯣꯃꯥꯒꯤ ꯄ꯭ꯔꯣꯖꯦꯛट डायरेक्टर के देवदत्तदा मणिपुर फंगलिबा किहोम असी जून जुलाई दगी हौरगा अक्टोबर नवेंबर फावबा पुथोकपा ngami पुथोकलिबा किहोम सिंग असी मणिपुरना चादा निफुरम तमक सिजिनबा ngami अदुबु हौजिकति चादा मरफुरम सिजिनबा ngamlagani लौमी सिंगना पुक्चल सेंगना होनादुना सेल थोंगी फिबम फगनबा होनामिनसे हाइखे on the base of any agro products hairiba company sina magi mapu arora si numit mari mangani gi mamangda imphal da visit tawri honorable minister ga unaru matungda kihom thariba mafam sigda haktheng na chatlaga akoi farmer singa unaduna mamal na chingba ngangnaru matungda agreement si tongnaru matungda kg lising amasi ahan ba yearly chawni noma kalaga natraga numit khudingi kg lising amamam si hek manipur gi kihom araiba gi laige habsi magi commitment ni agreement ta yauriba ditamani hauji kihom thadana chathariba isili naw singna ninghan naduna ekhoina kihom si hen thaduna mapan lamda sumaina fresh oina fruit oina puthokpasi yarabanina masi hen puthokpa ngamnabase punna honaminasi मणिपुर लेंगाकना थांगतागी ओजा लौनबगी नोटिफिकेशन अथुबा मतमदा थोक्ट्रबदी किमाक्सना हेना कनबा खोंजंग चंगसिलगनी हाइरि ngasi kaisampat lairenbi community hall da kimaksna sinduna wakani fam chatakre kimax ki publicity and information secretary thangjam surasna phongdorakpada manipur lengakna lecturer chatruk marfunipan laungnabagi notification thokpada thangtagi oza ama phawba yaudaba haibasi thangta bu thawoidaba amasung masibu tamjariba mahiroi singbu karisu khandabani kimaksna hiramasida democratic oiba kholau kaya laukrabasu tabidrabanina akanba khongjang sangsinanaba sem sare haike डायरेक्टर गा अखोइना उनामा तमदा खनाबसि मरोइना थांगतागी लेक्चर लौबगी मतांगदा क्राइटेरिया जि महाना सेमिनाबा हाबदुदा कोना नुमितुगी ओइना हंजरकुने अदुबु मदुना अखोइ खोंजों हादुकबदि नते मखाताबा हेक थांगतागी ओजा लौगनी हाबगी नोटिफिकेशन जे थोलक्ट्रि बावबा अखोइ खोंजों नि सुंगन हलोय अदुगा मसि अहोबनि हाइतारे मसिदगी हेना सुम कंखलकनी असिना अकन अकन मखोंजन मयाम थोनिंगदबा तौदोक मयाम थोलकनी हाबसिम थमजगे वाकन फमदुदा वारिप कया लौरबा मचुंग चीफ मिनिस्टर दा मेमोरेंडम पिसनना बा मियामगी खोंगचत अमा हौरकपदा गवर्नर मपादा पुलिसना थटखे ngaiha muknaraba matung mioi mangana saba kangbu ama chief minister secretariat ta memorandum pisinke khangabo part 3 khunau lekai dagi khundrakpam jeplin mathoi kauba chahi tararom suraba class 4 tamliba mahire ama thawal district hospital da ngarang numidang lekhidabada doctor na section dabadagi sikhibani haibagi matangda yaningdaba phongdoktuna miyamna ngasi khangabo mapada imphal more lambi matam khara thinglure misi asigi matangda JC semkhre doctor na section dababu yaningdaba phongdoktuna miyamna khongchat amasu chatkhre thanai junagam natte mayam putamutuna kwaji yo gogi punchi khedalai buya thamde अमरमदा खांगबोक केंद्रगी एमएलए ओक्रम सूर्य कुमार ना लेखिद्रबा अंगांग अदुगी मामा मपा अमदि लेकाय मियांग उनखरे थोखिबा थौदोक अदु नुंगाइतबा फोंदोकबगा लोइनना माकी माइकेदगिसु पांगबा याबा मतेंग चपचाना पांगनी हाइखे पंबयाई ngarang midang thobal district hospital da khundrakpam jeplin elias mathoi lekhidaba adu doctor na section daba dagini haina miyamna pendaba phongdoktuna thobal district hospital gi mfam kaya akai atoi thokan khibani JSC against base year 1951 of Manipur People Bill 2018 na Jiribangi MLA Ushap Udin BJP na luchingba government asidagi sagatpa lepna ba takshin khre handak assembly na bill asi pass tawada local MLA house ta lekhidaba amadi MLA na motion asigi mayokta wafam amata pukhat khidababu JSC gi mifam amana yaringdaba phongdokhe Jiribangi Bengali miyamgi interest ta and birengi government sagatana ba takshile
नावरमथों खुलेम लेकायदगी खुलेम जितेन कौबा मी अमना मखुरा खुलेम तोंबा नोंमैना कापतुना हाटख्रबा मतुंग लेखिद्रबा खुलेम तोंबगी असिबा हक्सांग उरिपोक सिनाम लेकायदा लेबा खुलेम जितेन गी माइकैदा लेपा एडवोकेट हुइड्रोम केनेजिट की युमलोमदा पुरक्तुना एडवोकेट हुइड्रोम केनेजिट की युमदा नुंग थोमजिनबा यावना अकाय अतोय थोकलंबाबु यानिंगदबा फोंदोक्तुना कोम्बिरे कैथेलदा मियामगी वाकत मिफम अमा पांगथोखरे मिफम अदुना लेखिद्रबा खुलेम तोंबगी मिशी असिदा लेकाय मियामना अवाबदा सरुक यारी उकिलगी सिनफमबु लाना उहन्नबा होनरंबा थवंग यानिंगदे मसागी मथौ पांगथोकलिबा उकिल अमबु मराल सिजिनबा यानिंगदे हाइबना चिंगबा प्ले कार्ड कया थेटखे उरिपोक सिनाम लेकाय नुपिलुक की सेक्रेटरी कोनसम पुइनबतिना असिबा हक्सांग पुदुना मीगी युंगी थोंगालदा थमलगा पेंदबा फोंदोकलिबदी हाइदुना चथखिबा थवोंग अदु लेकाय असिना यानिंगदे असिगुंबा थवोंग असि तौहैदबा थवोंगनी करिगुंबा लेकाय असिकी मियोइसिंग थोरक्तुना खना चैनबा थोरक्लमलबदी मदुगी दायित्व कनाना पुगनी सिनफम अमदा लेइबा मीबु मराल हेक्ता सिजिनबा यानिंगदे हाइखे मी हालुरिबा जितेंद्रगी मतंगदा उकिल लोइना लेपे हाइदनबु असीबा हक्सांग दुबु मीगी लेकाय सिदा पुसलागा नुंग थाररिबा लो लेबा मफम सिदा लो लेतबगी थबक जथरइबसे अखोय लेकाय अहुम पुलप पुलगा क्लब मैरा पाबी नुपी लूप अहल लूप पुलप पुलगा मीटिंग तौरगा वाकन मिफम से खलगा मतुंगदा तौरक्तनाबा हाइदना अखोयना वाकन मिफम से फमजबनी नुमित हुमीगी मनुंगदा करिगी दमते लेकाय दला आगा नुंग थाररिनो लो यावदबा थबक तौररिबनो मसी सेंगदोकपिरउ सेंगदोकपिरक्त्र तारबोइदी अखोय अकन खोंजंग खर चंगझल लखीनी असीबा इमुंगजिगिदमक्तदी अखोय यामना नोंगलुकसरी ngarang BDF singna makhoi thagi honorarium matamga chanaba mawngda hengat hanbiu haiduna ngarang changang idagi ke sampat tamna lakhiba santigi rally aduda manipur police ke kangbu amana apanba pirakpadagi pamdaba thokdoksing thokiba adu laibak thibani haina all manipur BDF welfare association ge spokesperson MD Riyasuddin Khan phongdorakle ngasi manipur press club ta pawmi singa unaba aduda makta makhata na haikibada ngarang chatkiba rally adu Imphal West ki DC amadi SP gi ayaba yauraga chatkiba rally ni खोंजम संगशिलबा सिंगी मरक्तगी इरांग थोरकपा अदुदा रेडियो सेट अमा लौशिलुबा अदु हंदोखरे अदुबु इरांग न मरम ओइदुना मफम अदुदा मणिपुर पुलिस की ऑफिसर अमगी 9mm की पिस्तौल अमा ताहोबदगी BDF पर्सनल सिंगना खुल्लगा सिनरंबनी नोंगमई मुनबगी वाफम लेते BDF सिंगी मरमदा सोशल मीडिया सिंगदा ngangliba वाफम सिंगी मतंगदा फोंदोकलदुना BDF थामरी चंगना मपुंग फाना बेसिक ट्रेनिंग फंकिबा ngaktani माइगी थाकना क्लास 8 तगी हौरगा MA पास तबो फावो यावरे BDF सिंगना 303 राइफल्स खक सिजिनबा नते SLR AK हैंड ग्रेनेड चिंगबगी ट्रेनिंग कयासु तंबा यावखे अमरमदा जुलाई की तांग 13 संगशिलकपा थबक लेपगी खोंजंग अदु हौजिक हौजिक ओरिबा लेबाक की फिबम DGP BDF की नोडल ऑफिसर ओरिबा ADGP अमदी चीफ मिनिस्टर गा यानखिबा अदुगी मतुंगिना हयेंगदगी मणिपुरदा लेरिबा BDF सिंगना अगस्त की तांग 9 फावबा मथौदा हंजिलगनी निमित 13 सिगी मनुंगदा BDF सिंगना तालिबा डिमांड सिंग सरकारना चबसाना पिथोक पिद्रबदी एसोसिएशन मखाताना अकनबा खोंजंग कया संगशिलगनी हाइखे तांगदा लुपा लिसिंग अहुंगा चामगागा यांखैदा यारगा BDF सिंग असि सही मखकी होइना अदुमाइना मसाना साइन तौरगा चंगमनी हाइ पोल मसिंग दोपरे सही मखकी लौब तारगदी अखोय ngasi सही 13 सुरे ngasi फौसि करिगि दमक्ते को थंबीबनो अदुगा लुपा लिसिंग अहुंगा चामगागा हुमद्रा खक पीगि दबो तारगदी ngasi खो लुपा लिसिंग 3 का समथिंग अखोयना पीरिबसिना कमाइन तौबनो हाइबो फंगसि खो हंजनिंगी गवर्नमेंट की साइटा अथुबदा मैलेनेब डिपार्टमेंट अमदी मणिपुर गवर्नमेंट ना बिदिंग संगबिरगा BDF सिंग की मतंग चानबा ऑनरेम कोई खरतंग वरबसु हेंगत हंदुना हिंगबदा खरत वरगसु कोई मतिंग ओबे याबा अदुगुंबा खरा सिनबियु हाइबसिमा वेलफेयर एसोसिएशन की माइकेदगी अरोय बोयना अपील तौजरे Nagamapal Women Development Society na media da khwai Nagamapal Trustee Women's and Youth Vendor Welfare Union gi mathakta sirakliba marala si kudam changdam ga loinana nimit 10 gi manung da puthoktrabadi ain gi mateng loragani haina union gi maikeidagi phongdokle Manipur Press Club ta pangthokpa paugi mifam amada union gi mihut oina milanna IMC gi mayor ga manaraga lam pithoklamne street vendor set sananaba wangkhaida leiba trust amana sel khaire haribasi yumpham yaudabani court ki order amagi matung ina IMC ward number 15 gi mafam da union gi leiriba vendor singi kudong saba yengduna IMC gi mayor na leibak thonbani achumaran khangdana sirakliba maral sing sengdokadabani hari दुकान साबा
ama tawbagi paisa khaiba khotpasu leite yumpham yawda wada leitun da saru pandi haiba matagum na Mampari Women Development Society ki secretary ke romi balana haibi wafam adu arama yumpham yawda bani akhoibu paisa chare adu tawre huran dana tawre khole haribu wahe do proof yawda ba wahe ngatari madu taragi manu bubi singtopirga madu singtopiragtagadi makhoi mathangda khoi tawum thopa kai tawba yabagi habdo legal gi khoi sanction ba khoi sem sare Finance Department की Principal Secretary Natare Suba Central Pay Commission चना हनबगी पे स्ट्रक्चर की मतंगदा गरांग थोकीबा ऑर्डर गा मरी लेनना M2 कमसुंग MGO की अपुनबा JC की Executive Council की member सिंग Advisory Board Consultative Committee अमदी Core Committee की मिफमना कुपना खनक्रे हरे मिफम की मतंगदा JC की Secretary General लाइटोंजम बिकेना पाउमी सिंगदा गवर्नमेंट की फिटमैन फैक्टर अनि दशमिक मंगा तरेट असिगी महुत्ता अहुम दशमिक तरुक निपाना Cindok pinaba taksinba area na insolusungani tarataruki January amadagi oinanaba warip laure. JSC luchingba singda government na thamliba so cost notice amadi warrant issue loktoktuna ingna sikna waroshin purakpa ngamnanaba haina suyana ke. Officer sing amasung Manipur Finance Service nan kedar officer sing do leibe sing sina 7 pay demand tawriba muigi su saruk su yawriba aro muina kihen khangan ma mayam tawe ado sumba mayam si Kian Kangamaz Kutak Lepiro, a Koyi Matak, I think the Tamina Lofopiro, Adu Gi Matunda, a Koyi State Government, a Koyi Paminaraga, Finance, Solution Park, Navidamta, Pamina, Nabagidamta, a Koyi Shams Hadran Lay, plus a Koina Sanction Zeriba demand, Point Kungani Toise, settled over the JC site again, a Koyi Tong Loud and a Hangi, have a wapam do, but with the Wai Shananaba, a Koyi Adu Wapam to lay, have a wapam in the Koina Marina, Tom Zeribase. Framework Agreement na Manipur gi tungi phibam kahalak pa yaroi haiba wafam da wakani fam ama sagolbal mainolerak machinda chathakre mainolerak apun banupi lupna sinduna chathakhiba wakani fam madu da sarugya khibinupi amana Indian Constitution gi article number 371 clause A Manipur da chana halakpa yaroi karigumba chana halaklabadi madugi mayukta Manipur miyamna lepkani haike 71 A article asi aikogi Manipur da chana hanba songya yaroi Karigumba sana hanna ba honarakpa India government na honarakpa taragadi ekoi ima event puna magna ekoi saruk yagani habase ekoi haijari aduga Manipur da hairi ba ekoi boundary kaiba then ekoi gi framework agreement gi matang sida kaigumba yaning da ba port ama lakpu matam da ekoi na saruk yajari habase masi ekoi na haijari Framework Agreement yauriba Manipur gi apun bagi saktam da singnarakpagi mayokta amuko UCM CCS ke na chingba Civil Society Singna July Kuntramathegi Ahingnongyai Dagi Pung Kunmarigi General Strike All India Trade Union Congress Manipur State Committee Amasung Masigi Makada Lairiba Union Association IPSA Amadi Nupi Kunai Kan Balupna Suba Pung Phana Sawatkani Hari Hauziga Tema Brand Tulokjari Mioi bagi nungainaba singbang zariba aibu mafam chadana langthopiduna mahauksagi kalda akaiba pihanbata natana aibu mioi bagi yeknabani haibire ngasidi Manipurda NGO ama thoraktuna aibu mafam chana thambinaba senbire seasonaba loiba matungda aibu storage tank asigi manunda thadabiu maduna aigi anoba mapu ama poktuna amuk hanna mioi bana koigi mating amuk pangzagi Nati chat lagi ba please I chat lagi ba election gi matam loikrabadi adu tuma amu unaru phangaro asum tawna mango season chat khabada adum haina winkies mango swiss rolls adum phangaro khangedana Jolip 100% natural syrup amasung capsule yu thakpadagi oirakpa awaba chaitheng hakjangi liver soklakpadagi uchu sengaktaba haksang soktharakpa tumba chaba yaraktaba khong hamba nungaraktaba singbu phanba ngamba matangairaba upaidi Jolip syrup amasung capsule diabetes singidamakta Jolip capsule chabiu A magic mix of chocolate and vanilla marble cakes from Winkies, the cake specialist. Enjoy the tastiest bread in town. Manufactured with the highest quality in the most hygienic bakery in Manipur. White bread from Likla Bakery, now Manipur's favorite bakery. Nati chat lagi ba please I chat lagi ba target ki season loikrabadi adu di ma amu hana unab phangaro
asum tawna mango season chakrabada adum haina Winkies mango swiss rolls adum phanglaro khangedana Saraswati Coaching Institute Singmirong Khonangkarak Info. Admission open. Medical regular course NEET UC 2019 starting of class 25th July. Special futures. Supply of the study material from Delhi. Weekly test strictly in the NEET pattern. Free studentship secure mark for 80% and above. 50% concessions those students who study more than 2 years in medical class. Hurry, limited seat only. We nourish your futures. Beki matung na memo taram nokchari. Makata pa pauda. Moirang Kendragi MLAP Sarachandragi Miyang Makada Moirang Kaitelgi Amot Akai Sing Sengdukpagi Mega Social Service Game Amapangtukre MLA Office Moirang Modi Wawan Moirang Amadi Moirang Municipal Council na Puna Pangtukibat Lamtu Sengdukpa Aduda MLA Masayaw na Moirang Municipal Council gi Executive Officer Gaugin Lal Amadi Staff Sing Moirang Police ki Makokthongba Official Sing Susarukya Ke Fishery Department की Director in charge na Department asigi contractor supplier amadi beneficiary singi sel lana lauthokpa leite haribasi aranba wafamne magna sel lauthokibagi sab saba document lei haina contractor amadi supplier singna pawmi singa unaba amada phongdokre Manipur Press Club ta pangthokiba pawgi mifam amada MS Kongbam Agency gi proprietor Kongbam Roman na Director in charge na contractor mangagi yamlaba selfam maki cashier amadi assistant cashier gi mingda check amadi withdrawal form da selfam kaya lana lauthokibagi sab saba document sing makoida lei selfam sing asi lauthokibagi bill number check number na chingba sab saba kudam changdam makoida lei Mana makata na hiram sigi matangda anti corruption cell gi khutangda Manipur Vigilance Commission da case registrar amato ki basu leire masida mari leina ba matik saba document sing loina pisin khrabani adubo hauji fawba director in charge ki mathakta chap saba pakhat pam thokpa thabak amata pakhat pidana leiri haike without any signature, without any information, man look at home manipulations. Vigilance na maunda check register book, bill register book, piro on harkandana akhoi myam gi mingje loini menjal pibiramba masida akhoi myam je vigilance to ko le che khoi na haijan ba ya ba po na teba director masagi so yauri sel loina man ka thokhi bagi akhoi gi paisa ji bu kamai na mana akhoi da pi dana man loan ka thom minu public sida man sum utchai raga akhoi myam je lana sum uhanba thabon akhoi ni sum suba Pasana mana biljina magi staff ki maming de ire chege sum ka thokpoji bosibo pichhi da karamba afam satna boge sibo Rotary Club of Imphal na Sinduna Kangpopi District ki manung chana leiba Sangai Tel Park ki akoibada u chara sing thaba ki thoram ama pangthokre Safe Mother Art haiba thimda pangthokiba u chara thaba aduda Rotary Club of Imphal ki President Dr. T.S. Sudhiranjan Secretary Manis Community Director Prem Pebam Susarugya ke Sahi asigi oina Rotary Club of Imphal na anishba tangka ki oina u chara si thabani hairi Lions Club of Thawal Greater Centurion Lingkhat Pachahi Amamapung Pharak Pagaloinana Club asigi ahanba Charter Night Thoram Thawal Okram da leiba Waikhomani Girls College ta pangthokre Introlusingani tara nipal taramapan gi Board of Directors Lingkhat Pagaloinana Leo Girls Club su hangdokre ngasigi thoram aduda District 322D gi District Governor N. Gozendro Lions Thawal Greater gi President Memsa Khundongbam amadi Dr. Bozen Akoijam John Chairperson su Sarukya ke District Governor M. Gozendrona Lions Club asi Malem da khwaidagi chawba miyam gi thabak toba club amani club ki members singna angamba mateng pangladuna pandam phangnana ba khonamina se haike Haingang Panthobi Lampa Community Hall da ngasi mapalak suba Meritorious Award 2018 pangthokre Haingang United Club Organization na Sinduna pangthokiba thoram aduda Chief Minister gi loina B N Hiainu Imphal East ki adaksa P Bimola Tourism ki Director W Ibohal Minority Affairs ki Director N G Uttam PSED gi SES Bigadon MSPDCL gi DGM N Sarachandra PWD gi SCS Santakumana maru iba mi singwena sarukya ke Mairoi humudani thoi amadi sana khona bada thoirok hendok pasanaroi singda kudolgot piduna ikai khunaba utke En hiainuna larik yaudana apaba samasama purukpa ngamloi mairoi singna matamgi mamal khangna thabak tahoningi haike Thawai yauna watnasi haba wapam singa sijo hajaningi aduga loinana garja sing amadi club ki honna tuna so to kai henga ki yamna honna bakan da se sijo thaga saningi aduga satra sing sembada su hena mateng pangwidana afaba satra hena pothokpa ngamba oisanu
ORS numit thorongga mari leidana Community Medicine Department RIMS ki Professor T Gambirna luchingduna CMO Bisnupurga khusamna duna interaction amadi demonstration session ama Khoijumanda Asasing AWW amadi nupi singa loidana pangthokre Taramadu da khong hamba asina dehydration tawrukpadagi ORS sizinaduna mataw karamna ngathokadagi haibadu takpi tambi ke Pediatric Association of Manipur na Sinduna Government amadi Private Hospital singda chayol ama chupna chatarakiba ORS chayol thoram nga solution kre Mothers Care Children Hospital and Research Center Sagolban Moirang Lerakta pangthokiba thoram aduda RIMS ki Director Professor A Santa Education S ki Director TS Kiran Kumar Susaruk yake Pediatric Association of Manipur ki President Dr. KS Ratan Kumar na diarrhea laina dagi ngakthoknaba khwaidagi kanaba ORS karamna sem sagani amadi sizinagani haibagi matangda mipung khudingmakta khangananaba pandam thoramasi pangthokpani haike All Women Development Society na lamlonggai gi akoibada leiba class 10 amasung 12 pass tawroklaba mahiroi singda tarama thoirak suba oina meritorious award yanthokre taramaduda nongthomom ongbi hiainu amadi Imphal East ki adaksa PB Mola susaruk yake Imphal Dimapur lambi gi Kohima amadi Mau ani gi marakta leiba fesemada ngasi ayuk khangawdana yamna chawna chingning khairakpadagi Imphal Dimapur lambi faungnadre masina maram oiduna mafam kayada gari sing panduna leire hari Ayus Directorate ki matenga loinana kadana sinduna thawbal lesang them khong manungda TAK English School that nongmagi oiba lemna laying bagi kem ama pangthokre handak ising sauna sokon kraba tongan ba mafamge miyam laina tinadagi ngakthokna ba health care masi pangthokpani ngasi kem aduda punna miyoi chama mudrama panrom laying baga loinana hidak langtak sing su lemna phangan ke Ramlal Pal Higher Secondary School gi ing solution ma chamapal marfudra mathoi gi metric base alumni na sinduna Tera Children Home da water storage tank ama water filter ani amadi atai sana thakna ba polom kaya mateng pikre alumni asagi president ke bizoina angamba sel puthokna duna khunai asida mi kharda oirabasu kana ba pipa ngamna ba wakhalol da thabagasi pangthokpani haike leijadana yamna चाउन तौजबस नते अंगम खरदंग अंगांसिंग सिदमक्ता करिगुम खरा तौसी हाइबगी दंगता इको मफम सिदि योगजरकपनी अदुगा इकोन ओलक ओलक सही कुदिंग मक्तसु इको सोसाइटी की दमक्ता अंगम थबक खरदी इकोन तौसी हाइब कमिटमेंट सु थमजरी अदो अंगम अंगम थबक सिंग इको मखा तानसु तौजरखी हाइब मफम सिसु मयाम द थमजरी Women's and Youth Development Trust Wangkhaining Tempukri Mapalgi Tarama Thoisu ba Mapokumon Thorong ngase Rumal Theater da pangthokre thoram aduda lubasigi founder Ibuyaima President Loitamai Pakpi yauna Americana saruk yake Khuga Battalion Sinduna Mobile Interactive Terminal for Rural Area Mitra Vehicle gi khuthangda awareness amasung registration came ama Young Party Association gi New Lanka da leiba hall da pangthokre October 15 dagi kulumdai fawba Churachandpur da pangthokadoriba Army Recruitment Rally asigi mangoinana offline apigani online registration candidate chamani futare na tauke Sangai Pro Naharol Club amadi Anjika Center for Manipuri Dance and Movement Therapy Imphal na sinduna handak ta pangthokiba board amadi counselor loba class 10 amadi 12 ki exam da mark wang na phanglaba Mairoi Singh national and state level thang ta competition da mana phanglaba Sanaroi Singh amadi handak ta MB College ki principal oina nauna khalaklaba professor Dr. Mairembam Chandra Singh abu okpagi thoram ama pangthokre Sangai Pro Community Hall da pangthokiba thoram aduda Pasoi Kendra MLA AK Mirabai Sangai Pro Naharol Club ki President TS Robindro Sangang Jila Parishad ki Member S Rahul Imphal West ki Adaksa RK Taruni yauna Americana saruk yake Thawanga mari leinana MLA AK Mirabai na Class 10 amadi 12 pass tawrakpa Mahiroi Singbu puning thawgatpagi nunggi oiba wahanthok yamna lei tangkak ani asina hawrakliba Mahiroi Singh asigi Tungi punsi lepada achobu mateng oigadoribani board amadi 12 na loba exam singda mahiroi nupi masa singna pass tawbagi sang heliba asi yenglagadi haurakliba mahiroi nupa masa singi phibam sing mipai ningai oire mahiroi singna mahi masing tambaga mari leina ba issue natabida leiba ki thaudo wathu kayada yauksin ba tahoningde masina mahi masingi lamda chaungna akaiba uhele leiba ga sigi tungi laibak lepada achobu thaudang logadoriba mahiroi singna arembada matang Mangan biganu haina apel tauke. Tongan ba ubat hangba ngamdaba daita hana ay matik sada na lawbadagi
ꯑꯗꯨꯒꯨꯝꯕ ꯑꯋꯥꯕ ꯀꯌꯥꯁꯤꯡ ꯑꯗꯣ ꯊꯦꯡꯅꯕ ꯃꯌꯥꯝ ꯑꯃ ꯉꯁꯤꯒꯤ ꯁꯃꯥꯖ ꯑꯁꯤꯗ ꯌꯥꯎꯗꯕ ꯅꯠꯇꯦ ꯃꯗꯨꯗꯒꯤ ꯉꯥꯛꯊꯣꯛꯑꯦ ꯍꯥꯏꯔꯒ ꯑꯩ ꯏꯁꯥ ꯃꯇꯤꯛ ꯆꯥꯗ꯭ꯔꯤꯕ ꯐꯥꯎꯕꯗꯤ ꯑꯩ ꯂꯝꯗꯝꯁꯤꯒꯤ ꯑꯐꯕ ꯑꯩꯅ ꯉꯁꯤ ꯁꯃꯥꯖ ꯑꯁꯤꯗ ꯃꯤꯑꯣꯏꯕ ꯑꯣꯏꯅ ꯄꯣꯛꯎꯔꯕ ꯑꯩꯈꯣꯏꯁꯦ ngasi aigi platform ama chawge chaw pike piu aigi platform amamam thamama dangai phade haibase masi ningsingle haraga aikoina leriba aigi ogalagriba aikogi anoba wakalon ado hadale haraga matik chadiba bawdi adugumbagi wakalon ado thadukko dangai phade haibase lamsang kendragi ward number 38 ki manung da leiba leikai singi handak sahi class 10 amadi 12 exam da Mark Wangna Pangakraba Mahiri Singh Manama Tumyan Tupagi Thoram Naurem Thong Kulem Laikai Community Hall the Pangtokre Laks Pioneer Committee na Sinduna Pangtokiba Thoram Aduda MLA S Rajan Committee President N Khaba Advisor TS Ibopisak Ward number 38 ki Rojit Ngangom Susaruk Yake Wangkai Ayang Palida Leiba Diamond Club ki Chahi Yangkai Surakpa Golden Jubilee Thoronga Mari Leinana Handak sahi ki class 10 amadi 12 exam da Mark Wangna Panglaba Club asigi akoibada leiba Mairoi Singda Manama Tumpiduna Pungning Thawut Kre Club asida Pangtokiba Thoram Aduda Ya School Kendragi MLA TA Setaberta Club ki Thawpuba Singsu Saruk Yake Students Union of Kanglai Pakna Sinduna Tarek Lak Subha State Level Spelling Competition Palace Compound Leiba Sri Sri Bal Mukunda Dev Music College the Pangtokre Class 5 tagi 7 Fawbagi Kanglupta Heritage Convent ki TS Thasnana Ahanba Class 8 tagi 10 Fawbagi Kanglupta St Joseph School gi Mahiroi Lanchenba Thokchomna Ahanba Takre All Boys Association Manipur Sainik School Golpara Samna Water Resources Department ki Irrigation Maintenance Division ga Kusan Naduna Singda Damda U Chara Singh Thakre Manipur Poetry Day ga Mari Leinana Saita Thopang Luk Amadi Hizam Romani Memorial Trust na Sinduna Indo-Bangla Poets Meet Ama More Trust Center da Pangtokre All India Radio Imphal amasung IPR gi matenga loina pangthokba thoram aduda Bangladesh ki saknairaba aiba AK Seram AR Imphal gi Dilip Mayangbam amadi Ragule Sangtem susaruk yake Lawrembam Rosesori Memorial Trust na Sinduna Sydney Olympic 2000 da India gi judo da saruk yakibi lekidrabi Lawrembam Rosesori gi mitam ama Manipur Olympic sanglen Kumal Lampak ta hangdokre Thoramada Health Minister L Janta Kumar Manipur Judo Association ki President Dr. K.S. Ratan Kumar MOA gi Secretary Elangum Sunil Susaruk yake SYC Club Kawa amasung Saida Club Sorok Haibam Lekai ani punna phamin naduna Hauzik Ladiba Manipur ki issue sing asi yenglaga club ani asina konba mafamda harau kumai lila drama lottery hausina chingba sanaba matam kharagi oina thingle hari Thang Zamasung Nomaijing Nimitta Sathariba Imphal Evening Thorongi Khuyathong Traffic Point ta gari sanglaktanaba traffic police na thauri tingduna thambada udabadagi aso open yawnare Ngarang numidang pung 8:30 khara helakpada ISTV gi pawmi Jayanta Sarmana Thangwebanda thabak ama chatluraga halakpada ngakta thaurina panbadagi asopan nangle Thaurina tingliba mafam adu unanaba mai ningthina thandaba amadi mathau toba traffic policing thauri tingpham aduda mathau toramdabadagi thaudo adu thokibani matungda asigumba thaudok thoktanaba district ki SP da su khangan khre Hauzi amuka na temba brand logjare I think we should run at once. Winky's Swiss roll. Yam turabo. Punshibu. Winky samta di piudana. Papa. Quick zone gidi tatatis college di. Mamal sumapang kuding chamane yo sumangaro pista salabrina. Ado sumatagta superlink footing gi offer mayamon pirisi di. Tas electric run no sin bagum na yoti sin bayar. Dudi sanagi mohut yang na sin bayar.
job vacancies. Classic Hospitality Training Institute, Rims Road is recruiting the following posts: Business Excellence Assistant Manager, Housekeeping Trainer, Food Production Trainer, Food and Beverage Service Trainer. Interested candidates meeting the above criteria may submit your CV with recent passport size photograph. For details, contact Babina Diagnostic Building, 3rd floor, Rims Road, ranjita@classichotel.in. Phone number 03852415592. Indian Institute of Banking and Information Technology IIBIT is now in your hometown. Prepare yourself to get your dream banking career with the leading institute of Northeast with a record of 7,000 candidates. Free IBPS or PO coaching available. Last date of registration is 3rd August 2018. Please contact 8974875055. I think they are going to get us. Indeed, indeed. I think they are going to finish us. I think we should run. At once. Winky's Swiss roll. Yam turabo. Punshibu Winky samtadi piudana. Break matungda mayam amukan taram nokchari. July 13 da chingning khaibadagi mioi 13 lekhidaba yum kai amanga ta thokiba singi mateng pangnanaba charity musical concert ama Apollo Ground Tamilong da pangthokre. Jelangrong Film Forum Manipur na ADC Tamilong ga khusamnaduna pangthokiba thoram aduda ADC Executive Member Ramningle Panme, CEO Dingalung Gangmei, SDPO Tamilong Joshia Pamesu Sarukyaki. Jelangrong Film Forum gi President Star Kamena Forum asina Jelangrong miyamgi tangai farktaba khudingmakta mateng pangduna lakli. Forum asina Imphal area da su pak sana donation tawkre. Victim sing layeng liba rims da su chalure. Selfam asi yamdrabasu victim singi damak angama mateng pangnanaba honabani haike. Kaksin Kunau College da Manitombi Kobi Senior Lecturer Amabu College asigi Principal in Charge oina puhanba yaroi haina Kaksin Kunau College Employees Welfare Association of Fongdukre. Manipur Press Club da pangthokiba pawgi mifam amada association asigi wangangloi Dr. KS Subenna College asida chahi ohungi mamangdagi Senior Lecturer Dr. Sarda Devi na Principal in Charge oiduna lakhi. Handa college asi sarkarna lokshilakpagi matam aduda Manitombi na Principal in Charge oigadabani haina Manipur High Court da case ama tharakpadagi Court na matik saba RR gi matung ina Senior Lecturer amada Principal in Charge wengadabani haiba order ama thoke. RR subagi matung ina Dr. Sarda Devi Principal in Charge oibada matik saba misakne. Sarkarna Dr. Sarda Devi College asigi Principal in Charge hapkadabani haike. Makan mathen kaya irang tawgune ba khoi masi oiba suya yade haibasina khoina thamjariba amana maram saba RR suba sujaraga su magumba college welfare tawdabo eragati amuka so khoi irang hogune ba adana maram saba college tamta hona ba RR tastawba principal oiba kaidraba mahabakoda khoi kaiba leijade amana mak na karigungani tombi sida sanga misang leidana government oiro any site gi hapaku matamdadi makha megede leiriba kakchino college si khoi mangba takpagi phibam ma lakani Magi ihawdagi college mulan madu pamjate Hatta sangna hoba sai kuntra mariram surabi Chandal district tagi M Bindia Kawi nupi ama Sky Hospital na mai pakna operation tawdana heart ki ahoba mafam adu mention kre hari Hatta sigumba makhalgi anaba RSOV condition ase punsi mangba yaba phibamne masi miyamna khangjin biu haina Sky Hospital gi chief cardiologist Dr. L Shamkishona appeal tawrakle Tabid Rabat Tengta Khol Koba Sagnai Rabat Theatre Director Ratan Thiam na iba Lairik Ama ngasi Lamboi Khongnang Khongda Leiba Chorus Repertory Theatre da Phongkre Thoramadu Dr. IS Kangjam Aiba Dr. Zodasan Rosana Sam Amadi Longjam Joyjandrana Maru Ibami Singwena Sarugyake Ratan Thiam na Karigumba Ama Phongdok Ningba Matamda Saireng Natana Atai Pambi Leite Iriba Saireng Kudingmak Pukning da Phaurakpa Wahi Sing Aduni Haike Apun ba may kabachinjak thingba loop kainongna ngarang numidang laikai kayadagi fagalakpa yu liter lising anirom kainong thongkhongda mai thaduna mangankre loopki secretary Khangenbam Chanu Lematombina pawmisingda phungdokhibada khunaya sibu nisagi ipaktagi kalongna bagi sangshiliba khongjang asi makha takhigani tungi mirol kannabagi damak sangshiliba khongjang asida miyamna mateng pangbiu haike District Water and Sanitation Committee Jiribam District na District amasung PSE Jiribam District na sinduna
Swa Survection gi matangda mairoi singi lai yekpa sangnamnaba ama PW Guest House bau parada pangthokre class 1 dagi 10 fawbada leba mairoi sing kanglup ani thokna khaido ki ba sangnamnaba aduda mairoi marfudrama pana saruk yake kana lejadraba ahal oiraba miyo singda helping hand kanglei pakna cheng hawai thau amadi atai sana thaknaba polum kaya yenthokre helping hand kanglei pakna leptana chatarakpa mateng pangbagi thabak ama oina uripok sagolbal bamon kampu singjamai amadi mayang imphal na chingbam fam singda leiba kana lejadraba ahal oiraba singda polam singasi yenthokibani hairi hauji sanabagi pau lobirase ngasigi sanabagi pauda All Manipur Football Association Ampha amasung forum gi marakta leiriba chayet na balushilu football sanaroi singi lambi manganganu haiduna Football Players Association of Manipur na mipam pangthoktuna khongjang sangsinkre thangweban thau ground da ngasi association asina sinduna mipam pangthoke mipam aduda state amadi national gi football sanaroi sing amadi association gi member yauna local club kaya gi sanaroi singna saruk yake association gi secretary Longjam David na state level football tournament amadi CC meet yauna tournament kaya sanaba lepkibadagi football sanaroi kaya tungi lambi mangba yabagi phibamda leire sanaroi singi khalaga khongjang changsiminase haike hauji oiragliba ampha amadi forum gi chainabje aniji gi maraksida khoi player jingji haidi moini gi chainab jina maram ore khoi player jingji da haidi ngasi bokta moi ani gi makti yasana buju proktabdan maram oidana amana among thingjana dana amana amagi haidi bias tongna leiraga sum yei throk phim jina matam mangmuji helare khoi gi appeal tokti maruina higher authority jing sanagen thokchelebe khoi je mapung phana sanan biu tungi career mangan bigunu amadi sida aikon hona jarib sida parjamem support tawraga sanagi khanjari matamje phobo khoi phajana sanan bi alji khaktan Thobal District Table Tennis Association amasung Thobal District Veteran Table Tennis Association sinduna handa pangthokiba International Table Tennis umpires examination da mai paklaba aribam Ramdev Sharma amasung pebam Tom okpagi thoram Table Tennis Association gi indoor stadium da pangthokre thoram aduda association gi founder president Ais Gambir hanagi president Akoijam Narendra amasung president Dr. Okram Ibobisu saruk yake Handak London da pangthokiba Junior and Cadet Commonwealth Fencing Championship da India gi mahus sinduna sanabada awang sekmai dagi Maharabam Stelabu harauta yamna okre Popular Front of India Manipur State Irong Sesaba area na handak Aijol da pangthokiba kuntaruk suba mini national volleyball championship ta champion oirakraba Manipur team taramna oktuna ikai kumna utpagi thoram ama Irong Sesaba ichil da pangthokre thoram aduda All Manipur Volleyball Association gi president S Nandakumar secretary L Baleshwar su saruk yake thorongi sarukam oina board council amadi CBS na loba exam da ma kumpugi matakta phangduna mai paraba mairoi singbu pungning thawatke thoram aduda PFI Manipur State ki president Wahidur Rahman su saruk yake Yonex Sunrise All India Sub Junior Ranking Badminton Tournament ki chahi taratat makhagi singles ki champion Manipur gi Mairaba Luwang na oire Nagpur gi Divisional Sports Complex Indoor Stadium da satharakhiba tournament asigi final da Mairaba Luwang na Andhra Pradesh ki Sai Charan Koyabu Tarataruk Kunmathoi Tarataret Kunmathoi Taramathoi da thoi kibani tournament asi lawbaga loinana Mairaba Luwang sai Tarataret makhagi nupa masagi oina rank ahanbada adumak lengdana leiba ngamkhre loinana Myanmar da handak pangthogadoriba Badminton Asian Championship da India gi junior gi selection phangkhre BCCI na sinduna July 13 tagi kunmapan fawba Bangalore da pangthokiba Mariak Suba Curators Certification Course da Manipur Cricket Association gi takhelambam Rajan saruk yarure course asi peace ki leiriba mong moto amadi afaba peace ama semba matamda tangai fadana changba lawsingna chingba takpi tambi bane Jiribam da chathariba taramanga suba Chandam Inunganbi Memorial Mini Boys Under 13 Football Tournament ke ngasi sanakiba match da SBMYC Jirigatna Sunrise Club pu goal mari ani da thoikre hayeng KMYC amadi PYC Fightol hanba match oina sanagani aniswa match da Chikim FC amadi PSG Kalinagar sanagani
Makatana sanabagi pau branding thojamdagi fangbigani. SWC Khongwanna point Maripu Mariamati Upa Kyangwina point Humputramatoi Pangduna Sahi Sigi Tramari Sugar Governors Cup is the 11th fencing championship ki overall team champion Amadi overall team runners up Takre Manipur Fencing Association Sinduna Tha Sigi Tang Kunmangatagi Unit Taramarigi Nupamasa Amadi Nupimasa Fencer Shahum Taramatoi Saruk Yaduna Kumalampak Sports Complex ki indoor stadium da Satarakiba Taramari Sugar Governors Cup is the 11th fencing championship ngasi lotion kre lotion biki thoramda championship asigi organizing committee ki chairman M Lokendro MLA Bumjangin Balte Youth Affairs and Sports Department ki assistant director T Thawamadi Thangjam Agro Industries ki proprietor T S Joy Kumar na thoramapu sing oikhe Sataraki pas championship asigi ngasi aroi numit ki pangthokiba subjunior boys ki fuelda SWC Khongwangi OK Demis Unit Asigi KSJ Phaba Sai RCG K Abinasamadi Unit Asigi CS Ronel na Ahan Bani Subamadi Ahum Subata Kre Category Asigi EP Masanagi Pangthoki Badasu SWC Khongwangi and Manis Unit Asigi and Benson Misikol Kuragi A Thomba Madi Sai RCG K Kenena Ahan Bani Subamadi Ahum Subata K Sebaragi Pangthoki Badasu SWC Khongwangi Sararoi Desbanta KISSC Khongwangi Maxi Upa Kyangwigi and Denis Sanamadi KISSC Khongwangi Estianandana Ahanba Anisubamadi Ahum Subatakre Subjunior Girls ki Foil ki Pangthoki Bada Sai RC ki W Sonia Upa Kyangwigi and Asa Devi SWC Khongwangi Valentine Namadi RSC Thongjogi PS Devitana Ahan Bani Subamadi Ahum Subataki EPG Pangthoki Bada Sai RCG and Nelsi Rose Upa Kyangwigi S Crown Lady SWC Mana Amadi Upa Kyangwigi TS Sandiana Ahan Bani Suba Amadi Ahum Subatakre Sebargi Pangthoki Bada SWC Khongwangi Abi KISSC Khongwangi JC SWC Khongwangi Jasmina Amadi Upa Kyangwigi S Poinana Ahanba Anisubamadi Ahum Subatakre Satarki ba championship asida Upa Kyangwina point kuntaret phangduna mini boys amadi mini girls ki Wahingbam Birbhadra Singh Memorial Trophy ki mapu oikhi SWC Khongwanna point kunmathoi phangduna subjunior boys amadi Sai RC na point tara phangduna subjunior girls ki Soraisam Ronika Devi Memorial Trophy ki mapu oikhi Upa Kyangwina point tara phangduna cadet boys ki Angom Jaima Singh Memorial Trophy ki mapu oikhi SWC Khongwanna point tara nithoi phangduna cadet girls ki Angom Nilamani Singh Memorial Trophy ki mapu oikhre SWC Khongwanna point tara mathoi phangduna subjunior boys ki Wahingbam Nodia Singh Memorial Trophy ki mapu oikhi Upa Kyangwina point tara hondoi phangduna junior girls ki Wahingbam Ungbi Kaisam Anu Devi Memorial Trophy ki mapu oikhi Sai RC na point tara hondoi phangduna senior boys ki Aribam Nandakeshwar Sharma Memorial Trophy ki mapu oikhre Amadi Manipur Police Sports Club na point tara mari phangduna senior girls ki Hijam Ungbi RK Sanatombi Devi Memorial Trophy ki mapu oikhi Makong Mathang Taraba team singi sanarui singda thoram mapu singna medal trophy amadi certificate sing piduna puning thawatki Manipur MSL Boxing Association sinduna tha sigitang kuntartigi unit tara marigi nupamacha amadi nupimasa boxer sohum yangkhaini thoina saruk yaduna Kumalampak Sports Complex ki boxing arena da sathariba nupa amadi nupigi Stallion Boxing Championship ki ngasi pangthokiba KG Kuntrani Paldagi Nipu Pabgi subjunior boys ki semi final da Sorsanpur ki LI Khomba Bisnupur district ki KS Vikas na Kangpopi ki T Boris Samadi Ziribangi L Dili Kumar bu maiti bu pituna final sangkre KG Nipu dagi Nipuni Thoi Pabgi subjunior boys ki pangthoki ba subjunior ki bata Imphal West ki Ais Nilakantana Kangpopi ki W Bidananda bu maiti bu pituna final sangkre Ani suba semi final match da Bisnupur district ki Ai Malengan bana Thaubalgi and Singlen Sana bu maiti bu pituna final sangkhe KG Nipuni Thoi dagi Nipumuri Pabgi subjunior boys ki semi final bata Imphal East ki W Lamjing bana Imphal West ki Ais Lingthoi Mangangu maiti bu pituna final sangkre KG Nipu mari dagi Nipu taru phaugi subjunior boys ki pangthoki ba semi final bata Kaksingi MD Sakur amadi Sorsanpur ki Singkhai nganba Moirang Themna Senapati ki M Cristino amadi Imphal East ki L Robert bu maiti bu pituna final sangkre
केजी निफु तरुदगी निफु निपान फाउबगी सब जुनियर बॉयज की सेमीफाइनल बाउटा कक्चिंग की ए प्रेमानंदा अमदी बिष्णुपुर की एल राधेश्यामना इम्फाल ईस्ट की विलियम बाथुपम अमदी सुरसानपुर की एल संगुगम कोम्बो माइथीब पीदुना फाइनल संख्रे केजी निफु मरीदगी निफु तरुक फाउबगी सब जुनियर बॉयज की सेमीफाइनल दा इम्फाल वेस्ट की एल दीपकना सेनापति की एन रोहित माइथीब पीदुना फाइनल संख्रे केजी निफु तरुकतगी निफु निपान फाउबगी सब जुनियर बॉयज की फाइनल दा बिष्णुपुर की टीएस अमित कुमार अमदी सेनापति की एसएस राहुल का सानरगने कमनवेल्थ फेंसिंग फेडरेशन की मेंग मखादा था सिगी तांग कुलुंदरी कुंट्रा फाउबा इंग्लैंड की न्यू कैस्टल दा पांगथोकिबा जूनियर अमदी कैडेट कमनवेल्थ फेंसिंग चैंपियनशिप दा इंडिया टीम दा साई एसएजी खुमल लंपक दा फेंसिंग मसानगी ट्रेनिंग तौरिबी एम स्टेला पीएस अनिता सनु अमदी एल खुशबू रानीना सरुक याखिबदा चैंपियनशिप असिगी इपी मसानदा ब्रोंज मेडल लौरखिबी एम स्टेला अमदी चैंपियनशिप असिदा फुएल मसानदा मेडल लोबा ngamhugrebi पीएस अनिता सनु ngasi इम्फाल की इंटरनेशनल एयरपोर्ट थोरपदा साई एसएजी खुमलपा की ऑफिशियल अमदी सानरिसिंग लोकल क्लब की मियोय अमदी इमुंग मनु की मियोय सिंगना हराउते यामना ओखरे इपी की टीम दा ब्रोंज मेडल फंख्रबी महाराबम स्टेला सेमाइदा लेबा महाराबम कोरा अमदी महाराबम ओंबी फजबी देवी की मचानुपीनी सेंमाई कांगीबुंग यूथ क्लब नसु महांग मेडल लौरपदा क्लब असिना सिंधुना अचंब खुदोर पोस्टिंग पीदुना हराउते यामना ओखे हागचरी मखाताना ngasinomgi oiba ingsagi pau environment directorate की फंकिबा असी कोइखिबा एसा अमदी मुजुगी पाउदा ख्वाइदगी साकिबा सेल्सियस डिग्री 32 मनिपुरा माथोय ख्वाइदगी इंबा सेल्सियस डिग्री 33.3 नुक्सित यावबी सिंगमन की चांग मिक्सिमम दसादा मनिपुरा नेपाल 10.3 माथोय मिनिमम दसादा 53.3 ओइखि Sigi no suki bagi sang mga tasnik sinomari millimeter ni. Haujare beda marui bepau amukhana. NHNIM na akan bemong da kelak pabu chap sana mai unagani haina jelang rong gi apun belup na warip lo kre. Manipur gi organic oina putok pa ki hom ngasidagi aeroplane da mapal da thadok pa haure. मदे थांग तागी ओजा लौद्रबदे की मार्क्स ना अकन खोंजंग संगशिलगनी हाइरे ngasi go na dia STB na pizero pa matang solution jare ning tabiri ba singwam kahana kurum jare